ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯐꯠꯇꯕ ꯃꯔꯨꯞꯀꯤ ꯊꯧꯔꯥꯡꯅ ꯃꯥꯡꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯒ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯃꯒ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯅꯩ, ꯑꯃꯅꯕꯨ ꯍꯥꯏꯔꯕ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯂꯧꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯆꯥꯟꯅ ꯆꯤꯟꯅꯅ ꯂꯣꯏꯅꯔꯛꯄꯁꯤꯅ ꯄꯥꯈꯪ ꯐꯥꯃꯤꯟꯅꯔꯛꯂꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯔꯨꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨ ꯃꯄꯥꯅ ꯍꯥꯏꯕ ꯍꯤꯛꯇꯣꯛꯇꯕ ꯃꯤꯅꯤ꯫ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯔꯗꯨꯅ ꯑꯁꯨꯝ ꯂꯩꯔꯤꯉꯩꯁꯤꯗ ꯃꯄꯥ ꯅꯤꯡꯊꯧꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯁꯛ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯉꯨ ꯍꯥꯏꯔꯕꯗ ꯅꯤꯡꯊꯧ ꯃꯆꯥꯅ ꯃꯥꯒꯤ ꯌꯥꯝꯅ ꯂꯨꯅ ꯊꯥꯖꯅ ꯊꯝꯖꯕ ꯃꯔꯨꯞ ꯃꯟꯇ꯭ꯔꯤ ꯃꯆꯥꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯇꯥꯎ, ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯍꯨꯠ ꯁꯤꯟꯗꯨꯅ ꯅꯨꯄꯤ ꯃꯁꯛ ꯌꯦꯡꯕꯤꯔꯨ꯫ ꯊꯤꯕꯨ ꯊꯤꯔꯝꯂꯕꯁꯨ ꯐꯕꯨ ꯐꯖꯔꯝꯂꯕꯁꯨ ꯑꯩ ꯏꯇꯥꯎꯒꯤ ꯋꯥ ꯂꯧꯒꯅꯤ, ꯑꯇꯩ ꯀꯅꯥ ꯑꯃꯠꯇꯒꯤ ꯃꯋꯥ ꯂꯧꯔꯣꯏ"꯫ ꯃꯇꯥꯎ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯋꯥ ꯇꯥꯕꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ "ꯍꯣꯏ ꯌꯦꯡꯂꯨꯒꯦ ꯏꯇꯥꯎ" ꯍꯥꯏꯗꯨꯅ ꯆꯌꯣꯝ ꯆꯦꯡꯖꯦꯜ ꯁꯅꯥ ꯂꯨꯄꯥ ꯄꯨꯗꯨꯅ ꯅꯨꯄꯤ ꯃꯁꯛ ꯌꯦꯡꯕ ꯆꯠꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯇꯨ ꯌꯧꯔꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯁꯛ ꯑꯗꯨ ꯌꯦꯡꯕꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯒꯤ ꯄꯨꯛꯅꯤꯡ ꯑꯉꯛꯄ ꯐꯪꯅ ꯁꯨꯝꯍꯠꯈ꯭ꯔꯦ꯫ ꯁꯑꯣꯡ ꯁꯥꯗꯥꯗ, ꯃꯤꯇꯥ ꯅꯥꯗꯥꯗ, ꯃꯈꯣꯡ ꯃꯈꯨꯠ ꯃꯁꯝ ꯃꯅꯥ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯤꯡꯊꯤꯖꯈ꯭ꯔꯕ ꯃꯥꯏꯊꯣꯡ ꯊꯝꯕꯥꯜꯗ ꯉꯥꯡꯂꯞ ꯇꯧꯕ ꯇꯣꯡꯇꯛ ꯇꯥꯕ ꯈꯖꯥꯏꯒꯤ ꯌꯦꯠ ꯊꯪꯕ ꯁꯔꯨꯛꯀꯤ ꯃꯈꯥ ꯑꯣꯏꯔꯞꯅ ꯇꯅꯥꯟ ꯇꯅꯥꯟꯅ ꯁꯝꯕ꯭ꯔꯨ ꯃꯆꯥ ꯑꯃꯈꯛꯇꯪ ꯂꯩꯔꯤꯕꯗꯨꯅ ꯐꯖꯕꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯁꯔꯨꯛ 100 ꯍꯦꯟꯅ ꯐꯖꯍꯜꯂꯤ꯫ ꯑꯗꯨꯛ ꯐꯖꯕꯤ ꯁꯛꯐꯝꯗꯨ ꯎꯕꯗ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯃꯤꯐꯝ ꯍꯣꯡꯕ ꯉꯝꯗꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯐꯅ ꯀꯨꯏꯅ ꯌꯦꯡꯂꯨꯔꯒ ꯂꯧꯁꯤꯡ ꯂꯥꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯃꯔꯩꯕꯥꯛ ꯇꯥꯅ ꯍꯜꯂꯛꯈꯤ꯫ ꯂꯝꯕꯤ ꯆꯠꯅ ꯆꯠꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯀꯜꯂꯛꯄꯒꯤ ꯋꯥꯈꯜ ꯑꯃ ꯄꯣꯛꯄ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯤ, ꯑꯁꯨꯛ ꯐꯖꯈ꯭ꯔꯕꯤ ꯂꯥꯏꯔꯝꯂꯦꯟꯒꯤ ꯖꯒꯣꯏ ꯁꯥꯕꯤꯗꯒꯤ ꯍꯦꯜꯂꯕꯤ ꯑꯁꯤꯕꯨ ꯏꯇꯥꯎ ꯅꯤꯡꯊꯧ ꯃꯆꯥꯅ ꯂꯧꯈꯤꯕ ꯇꯥꯔꯕ? ꯀꯜꯂꯛꯈ꯭ꯔꯦꯗ! ꯃꯍꯥꯛꯇꯨꯕꯨ ꯑꯩꯒꯤꯒ ꯑꯣꯏꯖꯕ ꯐꯪꯖꯔꯕꯗꯤ ꯑꯇꯤꯌꯥ ꯑꯁꯤ ꯈꯨꯠꯅ ꯂꯥꯝꯕ ꯐꯪꯕꯃꯨꯛ ꯅꯨꯡꯉꯥꯏꯖꯒꯅꯤꯗ꯫ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯅꯤ ꯍꯥꯏꯕꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ꯫ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯂꯥꯛꯄꯅ ꯃꯔꯩꯕꯥꯛ ꯌꯧꯔꯗꯨꯅ ꯀꯣꯅꯨꯡꯗ ꯃꯇꯥꯎ ꯅꯤꯡꯊꯧ ꯃꯆꯥꯒ ꯎꯅꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯅ "ꯏꯇꯥꯎ, ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯃꯁꯛ ꯀꯝꯗꯧꯕꯒꯦ"? ꯍꯪꯂꯛꯄꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ "ꯏꯇꯥꯎ, ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯔꯥꯁꯤ ꯑꯣꯟꯊꯣꯛꯅ ꯌꯥꯎꯈꯤꯗ꯭ꯔꯦ꯫ ꯉꯧꯖꯩ ꯍꯥꯏꯕꯇꯅꯤ, ꯉꯧꯗꯥꯏ ꯆꯝꯐꯨꯠ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯃꯤꯠ ꯀꯨꯁꯤꯛ ꯀꯨꯠꯂꯤ, ꯃꯌꯥ ꯏꯆꯧ ꯆꯧꯏ, ꯅꯥꯇꯣꯟ ꯏꯅꯝ ꯅꯝꯃꯤ, ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯃꯥꯏꯊꯣꯡꯗꯣ꯫ ꯃꯈꯨꯠ ꯃꯈꯣꯡ ꯇꯥꯖꯥꯎ ꯇꯥꯖꯥꯎ, ꯇꯁꯥꯡ ꯇꯁꯥꯡ, ꯊꯣꯠꯇꯦ ꯃꯦꯡꯗꯦ ꯅꯨꯄꯤ ꯑꯣꯏꯕꯒꯤ꯫ ꯉꯥꯡꯕ ꯁꯛꯄ ꯌꯥꯛꯏ, ꯀꯊꯥꯛ ꯀꯔꯦꯡꯅꯩ, ꯑꯈꯥꯛ ꯑꯔꯥꯎ ꯇꯥꯕꯒꯨꯝꯕꯅꯤ꯫ ꯏꯇꯥꯎ ꯅꯪꯅ ꯌꯦꯡꯂꯒꯗꯤ ꯈꯪꯗ꯭ꯔꯦ, ꯄꯪꯐ ꯐꯖꯔꯝꯕꯁꯨ ꯌꯥꯏ ꯅꯪꯒꯤ ꯅꯃꯤꯠꯇ꯫ ꯑꯩꯅ ꯌꯦꯡꯕꯗꯗꯤ ꯏꯇꯥꯎ ꯃꯈꯨꯠꯇꯨꯅ ꯄꯤꯔꯛꯄ ꯏꯁꯤꯡ ꯈꯨꯌꯥ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯊꯛꯅꯤꯡꯗꯦ"꯫ ꯃꯇꯥꯎ ꯃꯟꯇ꯭ꯔꯤ ꯃꯆꯥꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯆꯥꯗꯣ ꯃꯥꯅ ꯅꯤꯡꯖꯔꯝꯕ ꯋꯥꯈꯜ, ꯁꯥꯒꯠꯆꯔꯝꯕ ꯑꯁꯥ ꯂꯣꯏꯅ ꯀꯥꯏꯈ꯭ꯔꯕꯣꯏꯔꯦ꯫ ꯃꯍꯥꯛꯅ ꯅꯨꯄꯤꯗꯨ ꯑꯃꯨꯛꯇꯪꯁꯨ ꯎꯔꯛꯇ꯭ꯔꯤ, ꯌꯦꯡꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯨꯗ꯭ꯔꯦ꯫ ꯇꯤꯜ ꯀꯥꯡꯒ ꯃꯥꯟꯅꯅ ꯇꯨꯀꯠꯆꯅ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯔꯝ ꯇꯧꯅꯤ? ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯕ ꯃꯆꯥꯅꯤ, ꯉꯝꯂꯣꯏ ꯌꯥꯔꯣꯏ ꯀꯔꯝ ꯍꯥꯏꯔꯨꯅꯤ? ꯃꯃꯥ ꯃꯄꯥꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕꯅ ꯃꯆꯥ ꯑꯣꯏꯕꯒꯤ ꯙꯔꯃꯅꯤ ꯈꯟꯗꯨꯅ ꯄꯥꯝꯗ ꯄꯥꯝꯗ, ꯌꯥꯅꯤꯡꯗ ꯌꯥꯅꯤꯡꯗ ꯂꯨꯍꯣꯡꯂꯒꯦ ꯈꯟꯗꯨꯅ ꯃꯄꯥꯅ ꯍꯥꯏꯕ ꯌꯥꯔꯦ꯫ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯂꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯇꯤꯟꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯤ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯤꯕꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯃꯁꯛ ꯌꯦꯡꯂꯛꯇꯕ, ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯛꯇꯕꯁꯤ ꯐꯅ ꯀꯨꯏꯁꯤꯜꯂꯛꯂꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅ ꯈꯜꯂꯤ, ꯃꯁꯛ ꯁꯨꯡꯌꯦꯡ ꯌꯦꯡꯂꯣꯏ, ꯋꯥ ꯂꯥꯟꯒ ꯑꯃꯠꯇ ꯉꯥꯡꯂꯣꯏ, ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯦ꯫ ꯂꯩꯕ ꯍꯪꯒꯣꯏꯔꯦ ꯍꯥꯏꯔꯒ ꯃꯌꯨꯝꯗ ꯆꯠꯈꯤꯁꯅꯨ, ꯂꯩꯅꯤꯡꯂꯒ ꯃꯇꯣꯝꯗ ꯄꯪꯂꯩ ꯂꯩꯖꯁꯅꯨ, ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯨꯁꯤꯜꯂꯛꯄ ꯍꯩ ꯔꯥ, ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯦ, ꯋꯥꯁꯨ ꯉꯥꯡꯗꯦ꯫ ꯑꯁꯨꯝ ꯍꯥꯏꯅ ꯅꯨꯃꯤꯠ 10ꯅꯤ ꯂꯦꯜꯂꯛꯄꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯅꯥꯏ ꯑꯣꯏꯕ ꯑꯍꯜ ꯑꯃꯗ ꯍꯪꯂꯝꯃꯤ,
"ꯏꯄꯨ, ꯑꯩꯒꯤ ꯏꯕꯨꯡꯉꯣꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯤꯕꯁꯤ ꯆꯥꯟꯕꯤꯗ꯭ꯔꯤꯕ ꯑꯩꯅ ꯃꯅꯥꯛꯇ ꯄꯣꯠ ꯆꯩ ꯄꯨꯁꯤꯟꯗꯨꯅ ꯆꯪꯕ ꯎꯔꯒ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯗꯨꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯏꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯕꯨ ꯃꯉꯣꯟꯗ ꯀꯔꯤ ꯑꯀꯥꯏꯕ ꯑꯔꯥꯟꯕ ꯆꯠꯈ꯭ꯔꯕꯒꯦ? ꯃꯇꯧ ꯑꯁꯤ ꯑꯍꯟꯗꯨꯅ ꯈꯪꯂꯗꯨꯅ "ꯀꯔꯤꯅꯣ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯁꯨ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯏꯕꯨꯡꯉꯣꯅ ꯇꯧꯔꯤꯕꯁꯤ ꯑꯁꯨꯛ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯦ, ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯊꯧꯏꯟꯁꯤꯟ ꯌꯥꯎꯕ ꯃꯥꯜꯂꯤ, ꯌꯦꯡꯈꯤꯁꯤ ꯈꯔ ꯂꯩꯔꯒ ꯐꯔꯛꯀꯅꯤꯗ" ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯃꯁꯨ ꯃꯄꯨ ꯋꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕꯣꯏꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯑꯁꯤꯡꯕ ꯅꯨꯄꯤꯅꯤ꯫ ꯑꯩꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯨꯄꯥꯁꯤꯅ ꯑꯩꯒꯤ ꯁꯛ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗ꯭ꯔꯤ, ꯎꯍꯟꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯅ ꯂꯧꯁꯤꯡ ꯇꯧꯗꯨꯅ ꯅꯨꯄꯥꯒꯤ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ ꯃꯔꯛ ꯃꯔꯛꯇ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯃꯅꯥꯏ ꯁꯥꯗꯨꯅ ꯊꯧꯒꯜ ꯇꯧꯕ ꯍꯦꯛ ꯍꯦꯛ ꯆꯪꯕꯣꯏꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯁꯨ ꯊꯣꯏꯗꯣꯛꯅ ꯈꯟꯗꯦ, ꯊꯧꯒꯥꯏꯂꯣꯟꯅꯗꯤ ꯌꯥꯝꯕꯅꯤꯅ ꯀꯅꯥ ꯀꯅꯥꯅꯣ ꯊꯣꯏꯗꯣꯛꯅ ꯌꯦꯡꯁꯤꯜꯂꯨꯗꯦ, ꯑꯃ ꯑꯗꯨꯝ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯃꯕꯨꯛꯅꯤꯡ ꯆꯪꯁꯤꯜꯂꯨꯗꯦ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯃꯆꯥꯅ ꯁꯥ ꯇꯥꯟꯕ ꯆꯠꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯛꯄꯗ ꯅꯨꯄꯥꯒꯤ ꯐꯤꯖꯦꯠ ꯁꯦꯠꯄꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅ "ꯏꯕꯨꯡꯉꯣꯅ ꯁꯥ ꯇꯥꯟꯕ ꯂꯦꯡꯕꯁꯤ ꯅꯅꯥꯏ ꯑꯩꯁꯨ ꯊꯧꯒꯜ ꯌꯥꯎꯖꯒꯦ" ꯍꯥꯏꯔꯕꯗ ꯅꯤꯡꯊꯧ ꯃꯆꯥꯅ "ꯐꯩ, ꯌꯥꯎ ꯀꯩꯗꯧꯕꯒꯦ, ꯑꯩ ꯅꯪꯕꯨ ꯈꯔ ꯈꯔ ꯎꯈꯤꯕꯒꯨꯝꯁꯨ ꯇꯧꯏ" ꯍꯥꯏꯅ ꯌꯥꯕꯤꯔꯗꯨꯅ ꯁꯥ ꯇꯥꯟꯕ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯒꯣꯜ ꯑꯃꯃꯝ ꯇꯣꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯤꯡꯊꯧ ꯃꯆꯥꯒ ꯅꯨꯄꯥꯒꯤ ꯐꯤꯖꯦꯠ ꯁꯦꯠꯂꯤꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯗꯪ ꯇꯨꯡꯗꯪ ꯃꯥꯡꯗꯪ ꯆꯠꯃꯤꯟꯅꯕꯣꯏꯔꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯁꯣꯡꯕ ꯅꯥꯔꯛ ꯑꯃꯗ ꯅꯨꯃꯤꯠ ꯇꯥꯊꯣꯛꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯣꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝꯗꯨꯗ ꯂꯦꯛ ꯆꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯗꯤ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯍꯤꯞꯊꯈꯤꯕꯗꯒꯤ ꯋꯥꯃꯟꯗꯨꯅ ꯊꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯇꯨꯝꯗꯅ ꯃꯕꯨꯡꯉꯣꯕꯨ ꯑꯁꯨꯝ ꯁꯪꯗꯨꯅ ꯂꯩ꯫ ꯑꯍꯤꯡ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯗ ꯎꯁꯥꯗꯒꯤ ꯂꯤꯛꯂꯥ, ꯎꯅꯥ ꯑꯀꯪꯕꯅꯆꯤꯡꯕ ꯃꯌꯥꯝ ꯇꯨꯝꯂꯤꯕ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯃꯊꯛꯇ ꯍꯦꯛ ꯍꯦꯛ ꯇꯥꯔꯛꯄꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅ ꯊꯥꯡ ꯃꯆꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯊꯛꯀꯤ ꯎꯅꯥ ꯑꯀꯪꯕꯁꯤꯡ ꯑꯗꯨ ꯀꯛꯄꯣꯏꯔꯦ꯫ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯊꯥꯡꯂꯛꯇꯒꯤ ꯊꯥꯡꯗꯨ ꯍꯦꯛ ꯅꯥꯟꯊꯣꯛꯈꯤꯗꯨꯅ ꯃꯥꯒꯤ ꯈꯣꯡꯕꯤꯗ ꯆꯛ ꯂꯥꯎꯅ ꯍꯦꯛ ꯌꯨꯡꯕꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯅꯥꯃꯟꯈꯤꯗꯨꯅ "ꯑꯌꯣ" ꯍꯥꯏꯅ ꯈꯪꯂꯥꯎ ꯂꯥꯎꯕꯗ ꯅꯤꯡꯊꯧ ꯃꯆꯥꯗꯨ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯇꯨꯅ "ꯀꯔꯤ ꯇꯧꯔꯦ" ꯍꯪꯂꯛꯏ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅ "ꯏꯕꯨꯡꯉꯣ, ꯑꯍꯤꯡꯒꯤ ꯂꯤꯛꯂꯥ ꯎꯅꯥ ꯋꯥꯅꯥ ꯑꯀꯪꯕ ꯇꯥꯔꯛꯇꯨꯅ ꯏꯕꯨꯡꯉꯣꯒꯤ ꯆꯦꯞꯄ ꯀꯥꯏꯔꯒꯅꯤ ꯈꯟꯕꯗꯒꯤ ꯊꯥꯡꯅ ꯎ ꯃꯁꯥ ꯀꯛꯂꯨꯕꯗ ꯊꯥꯡꯈꯣꯛ ꯅꯥꯟꯊꯣꯛꯇꯨꯅ ꯇꯥꯔꯛꯄꯗ ꯊꯥꯡꯅ ꯅꯅꯥꯏꯒꯤ ꯈꯣꯡꯗ ꯌꯨꯡꯗꯨꯅ ꯂꯩꯔꯦ, ꯑꯗꯨꯅ ꯅꯥꯃꯟꯈꯤꯗꯨꯅ ꯈꯪꯍꯧꯗꯅ ꯂꯥꯎꯈ꯭ꯔꯦ꯫ ꯏꯕꯨꯡꯉꯣꯒꯤ ꯇꯨꯝꯕ ꯀꯥꯏꯕꯁꯤꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯌꯨ" ꯍꯥꯏꯖꯕꯗꯒꯤ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯁꯅꯥ ꯐꯤꯒꯦꯗꯨ ꯃꯆꯦꯠ ꯑꯃ ꯁꯦꯒꯥꯏꯔꯒ ꯌꯨꯡꯗꯨꯅ ꯂꯩꯔꯤꯕ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯑꯁꯣꯛꯄ ꯃꯐꯝꯗꯨꯗ ꯌꯦꯠꯁꯤꯟꯕꯤꯔꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯂꯦꯟꯈꯤ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯃꯈꯣꯏ ꯑꯅꯤ ꯀꯣꯅꯨꯡ ꯇꯝꯅ ꯍꯟꯃꯤꯟꯅꯔꯛꯂꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯕꯨ ꯀꯣꯅꯨꯡꯗ ꯊꯤꯟꯖꯤꯜꯂꯝꯂꯒ ꯅꯨꯄꯥ ꯁꯥꯔꯤꯕꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯟꯈ꯭ꯔꯦ꯫ ꯈꯔ ꯆꯠꯂꯒ ꯅꯨꯄꯤꯒꯤ ꯐꯤꯖꯦꯠ ꯑꯃꯨꯛ ꯍꯣꯡꯗꯣꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯄꯣꯊꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨ ꯀꯟꯅ ꯅꯥꯁꯤꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯗꯒꯤ ꯃꯅꯥꯏ ꯑꯃ ꯀꯧꯁꯤꯜꯂꯒ ꯍꯥꯏꯔꯛꯄꯣꯏꯔꯦ, "ꯅꯍꯥꯛ ꯆꯠꯂꯒ ꯏꯕꯨꯡꯉꯣꯗ ꯑꯩꯍꯥꯛ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯤ, ꯅꯣꯡꯃꯇꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯈꯤꯗꯕ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯩꯁꯦ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯆꯈ꯭ꯔꯒꯦ, ꯆꯠꯂꯝꯗꯥꯏꯗ ꯏꯕꯨꯡꯉꯣꯕꯨ ꯑꯃꯨꯛꯇꯪꯗꯤ ꯈꯨꯔꯨꯝꯖꯅꯤꯡꯏ ꯍꯥꯏꯔꯛꯏ" ꯍꯥꯏꯅ ꯇꯝꯃꯨ꯫ ꯃꯅꯥꯏꯗꯨꯅ ꯃꯕꯦꯝꯃꯒꯤ ꯋꯥꯁꯤ ꯅꯤꯡꯊꯧ ꯃꯆꯥꯗ ꯇꯝꯂꯕꯗ ꯅꯍꯥꯜꯃꯈꯩ ꯀꯔꯤꯁꯨ ꯈꯟꯕꯤꯗꯅ ꯂꯩꯔꯛꯂꯕ ꯅꯤꯡꯊꯧ ꯃꯆꯥꯗꯣ ꯚꯥꯞ ꯇꯥꯔꯛꯂꯤ꯫ "ꯆꯨꯝꯃꯤꯅ, ꯑꯩꯅ ꯃꯤꯒꯤ ꯃꯆꯥꯗꯨꯕꯨ ꯅꯣꯡꯃꯇꯁꯨ ꯅꯤꯡꯊꯤꯅ ꯋꯥꯍꯩ ꯍꯥꯏꯕꯤꯈꯤꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯥꯔꯦ, ꯃꯄꯥꯝꯗ ꯆꯠꯂꯒꯦ ꯍꯥꯏꯔꯕꯅꯤꯅ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯕꯤꯔꯨꯔꯒꯦ" ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯗꯣ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯆꯪꯂꯛꯄꯗ ꯃꯥꯒꯤ ꯁꯅꯥ ꯐꯤꯒꯦ ꯃꯆꯦꯠ ꯁꯦꯒꯥꯏꯈꯤꯕ ꯑꯗꯨꯅ ꯅꯥꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯗꯨꯒꯤ ꯃꯈꯣꯡꯗ ꯌꯦꯠꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯃꯆꯥꯗꯨ ꯏꯉꯛ ꯉꯛꯂꯕꯣꯏꯔꯦ꯫ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯐꯃꯨꯡꯗ ꯐꯝꯂꯒ ꯍꯪꯂꯛꯏ, "ꯅꯍꯥꯛꯂꯥꯅꯦ ꯁꯥ ꯇꯥꯟꯕꯗ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯈꯤꯕꯗꯣ?" ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅ ꯈꯨꯝꯖꯩ, "ꯃꯥꯅꯤ, ꯅꯅꯥꯏ ꯑꯩꯍꯥꯛꯅꯤ"꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯄꯨꯛꯅꯤꯡ ꯈꯪꯂꯦ꯫
ꯑꯀꯣꯟꯕꯗ ꯅꯤꯡꯊꯧꯃꯆꯥꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯅꯪꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯇꯧꯈꯤꯕ, ꯅꯁꯛ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯈꯤꯗꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯒꯤ ꯏꯇꯥꯎ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯐꯠꯇꯦꯗꯀꯣ ꯏꯇꯥꯎ ꯅꯍꯥꯛꯁꯦ, ꯅꯪꯅ ꯑꯩꯕꯨ ꯀꯜꯂꯛꯇꯨꯅ ꯅꯠꯇ ꯅꯠꯇꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯟꯕ ꯑꯣꯏꯔꯦꯀꯣ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯇꯥꯎ ꯃꯟꯇ꯭ꯔꯤ ꯃꯆꯥꯕꯨ ꯑꯀꯟꯕ ꯋꯥꯍꯩꯅ ꯆꯩꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯇꯤꯟꯅꯈꯤꯗ꯭ꯔꯦ꯫ ꯃꯇꯨꯡꯗ ꯅꯤꯡꯊꯧꯃꯆꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯤ ꯅꯤꯡꯊꯧꯃꯆꯥꯅꯨꯄꯤꯗꯨꯒ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯅ ꯂꯩꯃꯤꯟꯅꯗꯨꯅ ꯃꯆꯥ ꯃꯁꯨ ꯄꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯃꯔꯨꯞ ꯇꯤꯟꯅꯕ ꯌꯥꯝꯅ ꯂꯨꯏ, ꯃꯔꯨꯞꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯊꯥꯖꯔꯨꯕ ꯍꯧꯅꯗꯦ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯒꯤ ꯀꯂꯛ ꯃꯤꯍꯧꯒꯤ ꯂꯥꯡꯗ ꯊꯨꯔꯨꯕ ꯅꯤꯡꯊꯧꯃꯆꯥꯅ ꯃꯔꯥꯜ ꯂꯩꯖꯗꯕꯤ ꯅꯤꯡꯊꯧꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯃꯁꯛ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯈꯤꯗꯦ꯫ ꯑꯗꯨꯅ ꯐꯠꯇꯕ ꯃꯔꯨꯞꯅ ꯃꯤꯕꯨ ꯂꯥꯏꯅ ꯃꯥꯡꯍꯟꯕ ꯉꯝꯃꯤ꯫